ꯑꯉꯥꯡꯁꯦ ꯇꯦꯁ ꯂꯧꯕ ꯃꯇꯨꯡꯁꯤꯗꯗꯤ ꯃꯣꯏꯅ ꯑꯉꯥꯡꯁꯦ ꯀꯤꯗꯅꯤ ꯁꯣꯛꯑꯦ ꯍꯥꯏꯌꯦ꯫ ꯑꯗꯣ ꯅꯣꯏ ꯂꯩꯃꯔꯥꯝꯗꯗꯤ ꯍꯧꯖꯤꯛ ꯆꯪꯕ ꯈꯣꯠꯄꯗꯤ ꯑꯝꯇ ꯌꯥꯔꯝꯃꯔꯣꯏꯅꯦ? ꯌꯥꯗꯦ꯫ ꯃꯥꯒꯤ ꯀꯤꯗꯅꯤꯁꯦ ꯁꯣꯛꯄꯁꯦ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯒꯠꯂꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯍꯤꯗꯥꯛ ꯆꯥꯕꯗ ꯐꯕ ꯋꯥꯔꯅꯤ꯫ ꯅꯪ ꯒꯨꯂꯤ ꯃꯌꯥꯝꯁꯤꯕꯨ ꯀꯃꯥꯏ ꯆꯥꯔꯤꯅꯣ ꯃꯤ? ꯒꯨꯂꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯕ꯫ ꯅꯪ ꯒꯨꯂꯤ ꯃꯌꯥꯝꯅ ꯄꯨꯛ ꯊꯜꯂꯝꯗꯧ ꯃꯥꯟꯗꯦ, ꯆꯥꯛ ꯑꯃ ꯆꯥꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯗꯣꯅꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯄꯟꯒꯤ ꯃꯆꯥ ꯑꯃ ꯑꯩ ꯗꯣꯅꯔꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦ꯫ ꯑꯗꯨꯕꯨ ꯗꯣꯅꯔꯁꯦ ꯇꯦꯁ ꯇꯧꯕ ꯑꯩ ꯐꯅꯌꯥꯝ ꯆꯪꯁꯤꯜꯂꯀꯥꯟꯗ ꯗꯣꯅꯔꯁꯤꯁꯨ ꯅꯨꯡ ꯂꯩꯔꯝꯃꯦ꯫ ꯃꯥ ꯅꯨꯡ ꯂꯩꯔꯝꯕꯗꯒꯤ ꯃꯥꯁꯦ ꯆꯥꯔꯔꯣꯏ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯗꯣꯅꯔꯁꯦ ꯂꯩꯇꯗꯅ ꯑꯩ ꯗꯣꯅꯔꯁꯤꯒꯤꯁꯨ ꯋꯥꯔꯦ, ꯑꯗꯨꯒ ꯁꯦꯜ ꯂꯩꯇꯕꯒꯤꯁꯨ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯍꯛꯁꯦꯜ ꯀꯥꯔꯗꯁꯤꯅ ꯈꯔ ꯁꯤꯖꯤꯟꯅꯔꯝꯕꯁꯤꯅ ꯍꯛꯁꯦꯜ ꯀꯥꯔꯗꯁꯤꯁꯨ ꯍꯧꯖꯤꯛ ꯂꯣꯏꯔꯦꯕ ꯃꯥꯒꯤ ꯃꯇꯝꯁꯦ꯫ ꯗꯥꯏꯂꯥꯏꯁꯤꯁ ꯉꯁꯤ ꯇꯧꯕ ꯀꯔꯝ ꯀꯥꯟ ꯇꯧꯒꯦ? ꯉꯁꯤ ꯑꯌꯨꯛꯇ꯫ ꯉꯁꯤ ꯑꯌꯨꯛ ꯇꯧꯋꯦ꯫ ꯍꯌꯦꯡ ꯅꯥ ꯐꯔꯀꯥꯟꯗ ꯀꯩꯀꯩ ꯇꯧꯅꯤ ꯍꯥꯏꯌꯣ? ꯍꯌꯦꯡ ꯅꯥ ꯐꯔꯀꯥꯟꯗ ꯊꯕꯛ ꯑꯆꯧꯕ ꯇꯧꯔꯒ ꯃꯃꯥꯒ ꯕꯕꯥꯒ ꯅꯨꯡꯉꯥꯏꯇꯅꯤ꯫ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯑꯃꯇꯅꯤ ꯏꯆꯥꯁꯤꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯍꯥꯏꯖꯔꯤ꯫ ꯅꯪꯒꯤ ꯂꯥꯏꯙꯤ ꯑꯣꯏꯗꯣꯏꯔꯣꯗ? ꯀꯅꯥꯅ ꯄꯤꯔꯝꯃꯤꯅꯣ ꯂꯥꯏꯙꯤꯗꯨꯗꯤ? ꯃꯥꯆꯧꯕꯤꯅ꯫ ꯃꯥꯆꯧꯕꯤꯅ? ꯌꯨꯝꯗꯁꯨ ꯂꯥꯏꯙꯤ ꯑꯗꯨꯝ ꯁꯥꯟꯅꯕ꯭ꯔꯥ? ꯁꯥꯟꯅꯩ꯫ ꯗꯤꯕꯤꯌꯥꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? 11. 11꯫ ꯑꯗꯣ ꯅꯣꯏ ꯂꯩꯃꯔꯥꯝꯗꯗꯤ ꯍꯧꯖꯤꯛ ꯆꯪꯕ ꯈꯣꯠꯄꯗꯤ ꯑꯝꯇ ꯌꯥꯔꯝꯃꯔꯣꯏꯅꯦ? ꯌꯥꯗꯦ꯫ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏꯕ? ꯀ꯭ꯂꯥꯁ 4 ꯀꯥꯕ? ꯀꯩ ꯁ꯭ꯀꯨꯜꯗ ꯀꯥꯏ? ꯇꯥꯔꯒꯦꯠꯇ꯫ ꯇꯥꯔꯒꯦꯠ ꯍꯥꯏꯁꯦ ꯀꯥꯏꯗ ꯂꯩꯒꯦ? ꯂꯩꯃꯔꯥꯝꯗ꯫ ꯑꯗꯨꯗꯤ ꯁ꯭ꯀꯨꯜ ꯀꯩꯀꯥꯗꯤ ꯂꯣꯏ ꯂꯦꯞꯄꯤꯅꯤ ꯍꯧꯖꯤꯛꯁꯦ? ꯂꯦꯞꯄꯦ꯫ ꯂꯥꯏꯔꯤꯛꯀꯗꯤ ꯂꯣꯏ ꯄꯥꯕ ꯇꯣꯛꯑꯦꯀꯣ? ꯇꯣꯛꯑꯦ꯫ ꯗꯤꯕꯤꯌꯥꯁꯦ ꯍꯌꯦꯡ ꯆꯥꯎꯔ ꯀꯩ ꯑꯣꯏꯒꯦ ꯈꯟꯒꯦ? ꯍꯌꯦꯡ ꯆꯥꯎꯔꯒ ꯄꯨꯂꯤꯁ ꯑꯣꯏꯒꯦ꯫ ꯄꯨꯂꯤꯁ ꯑꯣꯏꯗꯣꯏꯕ? ꯇꯨꯝꯕꯗꯤ ꯀꯅꯥ ꯇꯧꯔꯒ ꯇꯨꯝꯃꯦ? ꯃꯃꯥꯒ ꯇꯧꯔ ꯇꯨꯝꯃꯦ꯫ ꯃꯃꯥꯒ? ꯅꯪ ꯒꯨꯂꯤ ꯃꯌꯥꯝꯁꯤꯕꯨ ꯀꯃꯥꯏ ꯆꯥꯔꯤꯅꯣ ꯃꯤ? ꯒꯨꯂꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯕ꯫ ꯀꯩ ꯒꯨꯂꯤꯅꯣ? ꯅꯨꯡꯗꯥꯡꯗ ꯆꯥꯕ ꯉꯥꯛꯇ꯫ ꯅꯨꯡꯗꯥꯡꯗ ꯆꯥꯕ? ꯑꯗꯨꯅ ꯀꯔꯝ ꯀꯥꯟ ꯆꯥꯕ? ꯁꯤꯁꯨ ꯅꯨꯡꯗꯥꯡꯒ ꯑꯌꯨꯛꯀ ꯅꯨꯡꯊꯤꯟꯒ꯫ ꯅꯪ ꯒꯨꯂꯤ ꯃꯌꯥꯝꯅ ꯄꯨꯛ ꯊꯜꯂꯝꯗꯧ ꯃꯥꯟꯗꯦ, ꯆꯥꯛ ꯑꯃ ꯆꯥꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯁꯤꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ꯫ ꯁꯤꯁꯨ ꯅꯨꯡꯗꯥꯡꯗ ꯆꯥꯏ꯫ ꯅꯣꯡꯃꯗ ꯆꯥꯔꯤꯕꯗꯨ ꯒꯨꯂꯤ ꯃꯌꯥꯝꯗꯣ ꯑꯁ ꯌꯥꯝ ꯋꯥꯔꯝꯃꯅꯤꯗ ꯏꯆꯥꯁꯦ꯫ ꯑꯩꯍꯥꯛ ꯂꯩꯁ꯭ꯔꯝ ꯑꯣꯡꯕꯤ ꯁꯅꯥꯊꯣꯏ ꯗꯦꯕꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯅ ꯂꯩꯁ꯭ꯔꯝ ꯅꯤꯡꯊꯦꯝ꯫ ꯌꯨꯝꯁꯦ ꯂꯩꯃꯔꯥꯝ ꯀꯩ ꯂꯩꯀꯥꯏ ꯑꯣꯏꯗꯣꯏꯅꯣ? ꯂꯩꯃꯔꯥꯝ ꯃꯈꯥ ꯂꯩꯀꯥꯏ꯫ ꯏꯁꯥꯒꯤ ꯂꯝ ꯑꯁꯦꯡꯕ ꯂꯩꯇ꯭ꯔꯦ꯫ ꯃꯦꯒꯤ ꯗꯦꯠ 3 ꯏꯔꯥꯡ ꯍꯧꯔꯛꯄ ꯅꯨꯃꯤꯠꯁꯦ ꯂꯩꯃꯔꯥꯝ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯆꯪꯉꯒ ꯂꯩꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁꯨꯝ ꯅꯣꯡꯃꯒꯤ ꯄꯣꯝꯕꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯗꯨꯗ ꯑꯩꯅ ꯂꯩꯃꯔꯥꯝ ꯀ꯭ꯂꯕꯅ ꯁꯤꯟꯕꯤꯔꯀꯥꯟꯗ ꯒꯥꯔꯤ ꯀꯧꯔꯀꯥꯟꯗ ꯊꯥꯕꯤꯔꯀꯥꯟꯗ ꯃꯦ 24ꯗ ꯑꯩ ꯁꯤꯒꯤ ꯖꯦꯅꯤꯝꯁꯤꯗ ꯂꯥꯛꯈꯤ꯫ ꯖꯦꯅꯤꯝꯁꯇ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯆꯤꯜꯗ꯭ꯔꯦꯟ ꯋꯥꯔꯗꯇ ꯍꯥꯟꯅ ꯑꯉꯥꯡꯅꯤꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯅꯥꯕꯁꯤꯒꯤ ꯊꯥꯖꯗ ꯆꯤꯜꯗ꯭ꯔꯦꯟ ꯋꯥꯔꯗꯇ ꯍꯥꯟꯅ ꯆꯪꯍꯜꯂꯤ꯫ ꯑꯉꯥꯡꯁꯦ ꯇꯦꯁ ꯂꯧꯕ ꯃꯇꯨꯡꯁꯤꯗꯗꯤ ꯃꯣꯏꯅ ꯑꯉꯥꯡꯁꯦ ꯀꯤꯗꯅꯤ ꯁꯣꯛꯑꯦ ꯍꯥꯏꯌꯦ꯫ ꯃꯥꯒꯤ ꯀꯤꯗꯅꯤꯁꯦ ꯁꯣꯛꯄꯁꯦ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯒꯠꯂꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯍꯤꯗꯥꯛ ꯆꯥꯕꯗ ꯐꯕ ꯋꯥꯔꯅꯤ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯔꯥꯖꯦꯁꯅ꯫ ꯗꯣꯅꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯄꯟꯒꯤ ꯃꯆꯥ ꯑꯃ ꯑꯩ ꯗꯣꯅꯔꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦ꯫ ꯑꯗꯨꯕꯨ ꯗꯣꯅꯔꯁꯦ ꯇꯦꯁ ꯇꯧꯕ ꯑꯩ ꯐꯅꯌꯥꯝ ꯆꯪꯁꯤꯜꯂꯀꯥꯟꯗ ꯗꯣꯅꯔꯁꯤꯁꯨ ꯅꯨꯡ ꯂꯩꯔꯝꯃꯦꯕ꯫ ꯃꯥ ꯅꯨꯡ ꯂꯩꯔꯝꯕꯗꯒꯤ ꯃꯥꯁꯦ ꯆꯥꯔꯔꯣꯏ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯗꯣꯅꯔꯁꯦ ꯂꯩꯇꯗꯅ ꯑꯩ ꯗꯣꯅꯔꯁꯤꯒꯤꯁꯨ ꯋꯥꯔꯦ, ꯑꯗꯨꯒ ꯁꯦꯜ ꯂꯩꯇꯕꯒꯤꯁꯨ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯍꯛꯁꯦꯜ ꯀꯥꯔꯗꯁꯤꯅ ꯈꯔ ꯁꯤꯖꯤꯟꯅꯔꯝꯕꯁꯤꯅ ꯍꯛꯁꯦꯜ ꯀꯥꯔꯗꯁꯤꯁꯨ ꯍꯧꯖꯤꯛ ꯂꯣꯏꯔꯦꯕ ꯃꯥꯒꯤ ꯃꯇꯝꯁꯦ꯫ ꯑꯗ ꯏꯆꯥꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯍꯟꯖꯟꯍꯜꯂꯒ ꯏꯆꯥꯁꯤꯕꯨ ꯃꯍꯧꯁꯥꯒꯨꯝꯅ ꯁ꯭ꯀꯨꯜ ꯇꯝꯕ ꯐꯪꯍꯟꯕꯤꯗꯨꯅ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯑꯃꯇꯅꯤ ꯏꯆꯥꯁꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯌꯥꯝꯅ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝ ꯑꯩ ꯊꯨꯅ ꯅꯥꯕ ꯐꯔꯀꯥꯟꯗ ꯃꯌꯥꯝ